Chakthong gas asi matau karamna sizinagani amadi khudungthiba kayadagi matau karamna cheksin thorang lokhatkadagi haibagi matangda AGC Manipur State na tonga mafam singda chathaduna lakpa awareness cum training program gi saruk ama oina Imphal East ki Nongpo Kaithalmambi Bazar community hall dasu ngasi pangthokri AGC Manipur State ka Imalation bi BLF Nongpo Kaithalmambi GQ Kusamaduna Pangthokiba awareness program aduda AGC Manipur State ki manager SH Joy Prakash AGC Manipur State ki field assistant su oriba Happy Razid ama AGC Manipur State caretaker Yumnam Asini su saryaki Gyasagi Tholakkadaba Khudongthiba kayagi matangda AGC Manipur State ki manager SH Joy Prakash na miyamda marik chumba wafong kaya thamki